ngasi numida waram phongkhiba tongan tongan ba manipuri siphongsing amasum thokhiba thawdo wathoksing dagi maruebi I pausing mayamna thamjagi ahanwada kanglei paki maira dagi lakosaraga miyoi lakya na saruk yaduna manipur kanba khongsa sakre miyamgi mihut oina leidibe MLA minister singna mating leina manipur kananaba thauna phona songthokadabani haiba yauna warep ni parlaukre Kokomi Coordinating Committee on Manipur Integrity na lusing duna ngasi Manipur kanba khongsat miyoi lakya na khusing oiduna mai pangna satuna miyam gweba mifam ama Khumal Lampak Sport Complex ta pangthoktuna miyam gi mihut oina leidiba MLA minister singna mating leina Manipur kanna ba thauna phana songthokadabani haiba yauna warep ni palokre Manipur kanbagi khongsat asi ngasi ayuk pung 8 daba matamdagi Imphal gi thangmaiban thau ground gi hoki Khongsat asida Kokomi Manipur da leidiba tuan civil society organization sing imalup sing mairoi lup kaya mitei pangal kabui furup bazar community nursing institute ki mairoi sing film forum amadi wangkhai kendra gi MLA thangjam Arun Kumar amadi kaisam thong kendra gi MLA sapam niskand susar yakhi Manipur kanbagi khongsat asida saruk yanabagi damakta Manipur gi konung oidiba Imphal gi dukan sing amadi kaithel sing thonglonaki khongsat asi Thau ground gi Khuya thong Nagamapal BT road gi Kanglagi nungsup Haujang gi Awang pangna not AOC da lakhi Madudagi mamang pangna Mina thong rom da Imphal Turel Torba lom da haijilaktuna Khumal Lampak main stadium da thungduna maphamadu da miyam gweba mifam amapang duki ngasi miyoi lakya na khujing oiduna sakhiba Manipur kanbagi khongsat aduda saruk yakhiba singna Manipur gi yelhomi muthanaba tawriba India gi thausil khudak te lepadabani India gi kanglu phurup naiba thawong yaningdi narco terrorism maru fuktatlasi mapandi gi landarak liba narco terrorist sing tantokhi gadabani narco terrorist sing ga su tawnaba yaroi NRC satnana ba thawrang thuna pekhalu la loidriba fawba coming operation tawba yaru heba slogan sing amatu aina lakhi Khumal Lampak main stadium da pangtokhiba miyam gi mi phamadura Kokomi consulting yumnam sa Dilip Kumar and Zadumani Oza Bharat amadi retired judge e Naktuni Suri roidana Kokomi gi convener Samendro Thoksom na dais ki member hi miyam gi mi phamadu gi keynote address piraduna UCM gi president Jaisandra Konthaujam na phongdokhibadi Sen Koki narco terrorist na Manipur thugaina ba honariba sigi mayokta Manipur miyam na matam supigi oina lanthengna gadabani Manipur gi Assam Rifles tantokhi gadabani makoina Koki singda support tawraga tampak ki miyoi singbu yekna bo oina khanbagi thabak tawi Manipur kannana bagi tamakta aikoi gi MLA amadi minister singna Bharat lengak ta taksinduna demand tawba ngamdriba sikari gino Misal mikai naiba security force kudakta Manipur gi tantokhi gadabani kari gi tamakta central force na singdana miyeng ama yenglaga thabak tawba tampakna miyeng ama yenglaga thabak tawba sina lana si loisinbegi mahutta hena sandoknabegi maram oheli maduna Manipur miyam ama toina khongjang sangsinduna imalebak Manipur kannanaba madi Manipur gi AR tantokhina ba thoudang lomina saiki ngasigi miyam gi weba rally edu da saruk yakhiba wangkhai kendra gi MLA thangjam Arun Kumar na phongtokhibada isagi iramdam oiriba imalebak Manipur kaibi yaro haibisida pandam thamduna Manipur kanbagi khongsat asida saruk yabane makhatan imalebak Manipur kannana bhonabada miyam gi mihut MLA ama oina lawfam thokwa thoudang adu chapsana lawgani haina phongtokhi ngasigi miyam gi miphamaduna yena balaitana warep ni palokhi warep sing adudi Manipur gi apunbagi saktam hiram amatada thugaibi yaroi Manipur gi yelhomi muthanaba tawriba India gi thausil khudak lepkadabani India gi kanglup furup naiba thausil khudak lepkadabani mapalagi sanglakpa illegal immigrants sing amadi sin koki narco terrorist lamdam asidagi tanthokhi gadabani sin koki narco terrorist singa su tawnaba yaroi illegal immigrants sing taktokhinaba NRC khudak satna hananaba center amadi state lenga anina thabak lokot kadabani la loisindriba phabu khulngak pasingdagi Kulai lokotpa amadi coming operation tawbu yaroi amadi miyamgi mihut oina leidiba MLA minister singna mating leina Manipur kannanaba thauna fana songthokadabani haibisini atopa pawmana cabinet minister ayamba office ta phamduna thabak sunadre Manipur gi hauzik oiriba laitadraba phiba masida lengak sasangi thabak thoram kya yamna sauna ahoba leiri Manipur lenga asigi cabinet minister ayamba masa masagi office ta phamduna official work tawdabana ayamba oiri haidi Masida natana Manipur lenga ki makhada tuan ba boards amadi corporation 20 rom hangdoktuna leidiba sisu mapung fana thabak pangthok pangamdre hairiba board singa amadi corporation kullom asigi chairman amadi chairperson oina MLA ayamban oidi adubu matam sana office ka dun office ki thabak tawdabana
board-sing corporation-sing asi mamingdagi oina leibaga chap manari. Cabinet Minister-sing office oiriba all amadi new secretariat amadi atai mafam-singda leiriba office-singda mari lainaba miyoi-singna minister-sing unanaba chatpa matamda leiramdabana ayam oiri. Cabinet Minister-singda natana maruoibu official haibadi secretary amadi commissioner kya phawba masa-masagi office kara phamduna laitana thabak suba ngamdabagi phibam amada leiri. Oiriba phibam asida Manipurgi lengak sasanasi laitabaga manarabra haiba wahang kya praja section kya dagi hangnaba horakli. Atopa pao madana security force na kulai kya fagat kre. Combined force na ngarang sathaki ba thibu humbagi thabakta khusu kulai kya fagat pangam kre haidi. Kaksing district ki Singtom Village dagi detonator amadi fuse yauna HE-36 grenade ani bulletproof vest ama combat t-shirt amaga bag amaga fagat pangam kre. Susampur district ki Singphai amadi Haisang Lok dagi improvise ahum fagali. Imphal West District ki Naurem Laikai Pena Kongba area dagi pistol ani kapi ariba maru taragani thoi detonator ga kona na hand grenade amasu fagali. Nakalamoramda National Highway Kuntraga Taret amadi National Highway ani dagi pochai purakpa gari samaga kuntraga mari amadi samaga kuntraga taret akanba section thorang loinana Imphal tamni yorakre. Masiga loinana security ki section thorang lokhatpa oina tuan ba mafam samaga kungohumdoida checkpoint sing hangdokhibuga loinana singnaba miyoi humfuga nipan gi mathakta wahang pong sadaki. Adumapu thoina mi phami pungi pawdi lekhidi haina Manipur Police Control Room dagi thadorakhiba sirol amada khangalakli. Amaromdana Molnom Kulda Cookie sing the Thong Makatana Sabaki Tabuk Satari, Langana Excel Lakatari. Sandel District is Molnom Kul Powder Seal, Manipur River, Matakta, Make Edom the Tariba Cookie Singer, Manipur Langaki Ayabamati Yaudana, RCC Thong Ama Sagat Kiba, the Housik Leptana, Amuk Sabaki Tabuk Satari. Manipur Langaki Make Digi Thong Sabat, Hinava Tabak Atubumatamda, Lakatnaba Sam Sari Hedi. Ain kaina cookie sing na thong sarak pasi ki matang da leibak huwa thok oirak tuna Sandel district ki DC na order ama thok tuna thong sabi yaru hain ating mapi ki balekhe adubu makhata na thong sabi ki thabak sathaduna thongi makhong sing haiba phawbo loisin bagi phibam da leiri haidi Manipur lengak pu phong na sing na duna thong sabi ki thabak satharak pasi da thingna ba DC Sandel gi makedigi sayesi ki Mars Kunga mathuri order ama thok tuna thong saba lepna bakhan ki balekhe adubu makhata na leptana thong sakat pigi thawas satharakani mamang tha me kunga mangada SDO na lusingba security force ki apunba kangbu ama thong sapham da sangsinduna yengsina na bogonaki madura maike edum gi khunja singna athingba pirakpadigi sangsinma ngamdana handoraki adubu lenga na thong sabi ki thabak makha Tana Paikalakpa Yaro Hana Khan Kibadigi, Tong Sabagi Tabak Lepki, Masigi Matunda, Nong Leptana Surakpadi ising Isong Mara Moidana cookies in the Tong Sabagi Tabasi, Matam Kra Leptana Lekibane, Adoba Housing Tong Sabagi Tabasi, Kumang Soxina, Sangshalakle, Loinana Maru Eba Kong Tangsing, Mare Paubo Haivigi Tabak, Lushlakle, Nakalamarum the Manipur Langaku Fong the Sing Naduna cookie sing na Tong Sabagi Tabak Leptana Satarakli Basida, Manipur Langaki make digi Haxin Lobugaluna, Sab Saba Tabak Lokanava Atupumatam, the Manipur Police Kitty Mama, Mapamadura Sanctionana, Manipur Langana, Tabak Bekat Pasuloi Kre Haina Makatari. Makasa Tarapoina Topapona, Manipur MP Anina Lok Sabada Wangang with the All India Congress Committee in Ayapa Pikre. Thasigi kunga mari digi pangthokpo haukiba taragani pan suba lok sabagi ahanba session asigi manungda Manipur gi anauba MP anina wangang wada All India Congress Committee na ayaba pikre Manipur gi MP anina hauzik sathariba parliament session asida Manipur gi hauzik oidiba lana sigi matangna puthokhtuna wangang gi matam pibi nabaga mari lenana MPCC ki President RK Meghan na lusingna All India Congress Committee gi mihut Manipur gi hanagi Deputy CM gai khangam yauna Congress ki MLA mari thas ki kungo humde mari kunga mari da Delhi da thungki MPCC ki mihut kangbu osina Delhi da hek thungmaga AICC ki President Malik Arjun Kharge Opposition Leader Rahul Gandhi amati AICC ki lusingbi Sonia Gandhi na singbu unaduna Manipur gi matang da parliament wapam puthungna ba wakhanaki Delhi ki khongchana dur saruk yaruba sing asi Imphal thunglabaga MPCC ki President RK Meghan na paumi khara ka unaba matamna phongdokhibagi matunginadi Manipur apikpa state ama oirabasu MP amana house ta wangang bagi satnabi le maduna Manipur thokliba sahi amaga tha ama helaba issue asi aruba ama oiba maramna haujuk chathariba Lok Sabha ki session asida state asigi MP animak house ta wangang nabagi tanja pibinaba sakhiba khongchani Manipur gi issue asigi matana party ki lusingba singda
पाउदम लंबग लोइनना हाउस द एमपी अनीदा मतम हेना पीदुना इशू असुगी मतन वा ngang तंजा अदु पीरगनि हाइना AICC na khangalakle loinana Congress Party ki lusingba opposition ki leader Rahul Gandhi nasu Manipur ki matang da house to wapam pukhalagani haina phongdorakle haidi atopa paomana lenga ki jinga khoyen da penadre sai humdra suraba solaba ahal anina nongyu yumda kapna lenga na pirakpa jinga ngairaga lehuri haukibe me manga da setkiba len yawba akan manong leinung sidadu dai lena fudat padigi pumho horaba Kangpoksangumba yumamada sai humdra suraba solaba ahal anina upai leitabadagi masa masu singa kapna kaidau ngai lenga na pirakpa jinga du makhoigi saruk yaurakani haina khawrang na ngairaga lehuri khunongom RK sai humdra gani thoi Thawal district ki Hairok part 1 haitupokpi laikai degini maki loinabi bino sai humfugani panrom sure macha marini ningol ahum piba mani mahak na tabagi pangal sole RK na kalingai rickshaw thawbana sinpham oirami makna haukiba sahi yankhai romasi sinpham asida leirakli aduba haukiba sahi ahumlonggi mamangdagi khonggi laina amadigi akanma thabak suba ngamkhidre maki loinabi bino su al oisilakpa amadi kana narubadagi thabak suba ngamdre masa ningol amana seksupam amada thabak suri aduga ningol amana phisari ningol ani eduna haujiki oinadi sakhumai mutanaba kana honari masa nupa piba ama yawba dudi sahi nauri RK gi apikpa yumadu hokiba me mangagi len aduda jinga makai loina hokre ngasi pawbu yum kupnaba jinga leitabadagi plastic na kupsilaga kharada oirabusu nong yudanaba menari adubu matik amakhaktani sinba thungmanati yum nong yubugi awaba khangliba RK gi loina binona hai makhoi gi imung adu mapu roibana kallingai rickshaw thoraga madudagi fangjarakpa apiku senpam maduna sara nong kanaramdabani haujikti madusu lepkhre mak masa yauna mapureba masu masanupi ama masanupa atopa dusu laina loinaraga leiti layengbugi pangal su leiti masanupi anina sekon satlaga phi sharaga yum pubani asugumba awaba kya asigi mathakta yum nong yuba sina hena awaba uhale lengana jinga pigani hairabasu ngasi phawa phangdri haijaba yaba mafam sing satuna haijarure kana budi leiti haina lengakta pienda bu wafam kya thamki khundongbam RK na hai ma haujik sai humdra hele lainga ki all age pension di fangri tabagi pangal subwale lainga ki mekai digi pension fangan biwaki masa ningol mani balana hai ma ki apokpina pangal suan badagi mahakna mase gumna yamna wana yumpuri hakshil gi kat natun lainga ki makhada piba khudong saba mata fangdana leiri yumnong yuri basisu lainga na jinga pigani haibadu athuba matamna pibiyu makhoi gi awaba singa si ubiyu hai khenasu pawsita su makhatarakli amaromdana yumda bom langsinduna pokankre majakhangdaba khulai paibisingna tuan ba miyoi singi yumda nomai kapsinba mani bom langsinbagi thaudok sing leptana thokli thaudok singa sigi saruk amoina ngarang numidang pung 13 ga makhai rom tapa matamda Imphal West District Police ki manungsanba Kaisamthong Elangbam laikai leirak masada leiba Elangbam Brajendro singa sai nifuga mapan apako leikidraba I Bhubaneswar singa gi mayumda hand grenade ama langsinduna pokankre haidi Thaudu adu da miyo amata asu apandi yaukiba leiti adubu yum madugi floor gi tile kharadi akai to ithoki hairi thaudu thokraba matung police ki kangbu laktuna yengsinbagi thabak sataki mipa mipun yaukiba leiti hauju phawbi oina kanana kari maram gi damak bom adu langsili bano haibadu khangmangamdri thaudu adu ga mari leinana police na case ma lokhatkre hairi aten ma pawkrana Kaksing district CRPC gi samaga nifugu mari ga atingwa thamjingkre Kaksing district thuaning da thaudok sing thokpi oithokpi yaba maram leibana Kaksing district ki waikong subdivision gi manungsana Sherowa mari sugunu area da sayol ahoms CRPC gi section samagani fu mari thamjingkre Kaksing district ki district magistration IS Rohit Anand thokpa chirolamana hairibadi ngasi numiyungba pung 10 ga nithuram taba matamdagi horaga lakpadori sayol ahom asida mi manga dagi hena punba yadaba sokpa panba yaba polam sing puduna satpara athingba thamle athingba sigi wangmada ain kaiba thabak sa tharakpa matamda athingba thamba mari lena authority digi ayab yaudana drone pehanbada athingba thamlagan hairi wafam sing asi government agency functionary sing amadi security force sing dari satnaroi karigumba athingba sing asigi mayokta thabak sa thaba miyoi singi mathakta mari lena ba police na thabak lakhana basu sirol asina khangalakli makasa tharakpo oina amasum lusilakpo oina to pawmni Erang ashida India government louriba thoudang asi yengluragadi fail oiraba lengaklon amaga pangkhangni RK Meghan
Manipur thokliba irang asida India government lauriba thoudang asi yengluragadi fail oiraba lengaklon amaga pangkhakni haina matam amada loan thingkraba laholup UNLF ki chairman oiramba RK Meghan alai sanaya mana phongdokre kangla paudi ki lokosaraga wafam asi hana UNLF ki finance secretary ki thopuramba samom kreti laikhidabigi kunga taret suba ningsing kumon thoramga mari leinana Samom Kriti that anniversary observation committee na sinduna pangthokpa leisu katpegi thoramda magna phongtokibani Nambong Kamong Maisnam Laikai da leiba Samom Kriti gi khubam da pangthokpa thoram adu da seruk yakhiba RK Sanaya mana paumising da hai sahi ama helaba Manipur gi irang asi da center na lokham thokpa thoudang mayek singna lawdri haina khali asukuina mite amasung kuki furuki miyoi sing hatna halaga thamliba karigi no haibasi miyamna hangbo wangni Oirakliba phibam asidadi India government ki lengak loan asi Manipur dadi fail oibaga pangni maramdi lengak loan amagi khwaidigi maru oiba thoudang di miyamgi punsi amasum lanthum kanmani hariba thoudang asi pangthokpagi mahut yenglaga laithokpagi phibam amada leiri Manipur gi irang asida India government lauriba thoudang amasum satharakliba thawang kudima kupna yengmu sumgani masigi iroinana khunda minariba furupsa kudimangna tungkoina satnagadaba thawrang ama thiminaba mathoktai Housing Toglibi Erang asida India government da thazaba thamningai amata leiti maramdi housing phawbada Manipur miyamna thajaningai oiba khongthang amata center na pekhalatri Myanmar dagi lona sanglakpa khulai paibisingna Manipur thugaina bohonarakliba sida kari tawpham thokpagi haibisi center na khangadabane masi khangna thabak tawba mathoktai haina mangna makhataki Thauram madura saruk yaramlaba matung Nauremthong Laisram Lairakta leiba hana UNLF ki vice chairman oiramba ayekpam Wangpa laikidaba sei tret surakpagi ningsing kumonda RK Sanayam susargaki loinana India government ga peace talk ki dama kuyak pinakraba pambaina lusingba UNLF ki general secretary CS Thanel susargyaduna laikhidrabagi photo da laisu katuna ikai khamnaba utkhi aduga hausikui nadi myam pau simatang ase lusinjarage masu myam punana wabdet ngamina saina channel sigi makedigi su myang infam makhatana thamjari